Asigi oiba latest update khara thamsake drug lalonbasingna India Myanmar ngamkhaida drug satpa yaba tanet chamnam thengnare haidi khunrak pop kendragi manungsana laiba warida sakangdabasingna mioi minoina kaptuna halamle haidi mioi si masak maming khangba ngamdri mahakpu kana kari maramgi dama halamle banu haibasu sengdorok pasu laitri nakan amaromda Sarmchat Chatpa Pokminnaba Machannupibu Namduna Ymban mari thamba ngamba Hemam Johnson elas nanau elas mani kauba mioma UNNM na sibagi serak pikre haidi USA da laiba Los Angeles City da lalmai sakpadagi amangata kaya thoktuna mioi la kaya awaba mek nakhipadugi China koktringaida ngarang amuk nahunana Los Angeles ki awang thangba sarukta langmai amuk sarakre IRB % ama paki tumpam kada Sirmle haidi masen hatoknaba sidadi lebasi kaidoki haina arambai tengongi PRO robin mangang khairak pomna thamakli Koki singa langi lambi kudong sanaba henglep tagi lembatak tabalambi sebaloi kre National Highway 37 amadi National Highway 2 da posai pudun lapa gari imphanda thunglare National Highway 37 amadi National Highway 2 da lamdamasigi tangai fadana tongmada sangdraba yadraba posai pudun lakpa gari saninga humja taruk amadi chahumga nipuni thoi hairi lambi asida apan yaudana puslakhre hairi makhatana posai puslakpada kudong tiba thoktanabagi damak singani oiba mafamsingda security force na akanba section thorong lukhatki Manipur district pumnamakta pamdaba thaudok thoktanabagi damak sing amasung tamda punna checkpoint chamaga mapan hangduna achat awong sing check tawbugi thabak sathakre haina Manipur police control room na thadorok posirot amada khangalakli